Manipur THOKLIBA IRANG asi MEITEI KUKI SING TAKTHOKNABA HOTNABADAGI HOURAKHIBANI HAINA Indian National Congress National General Secretary OIBATA NATTANA WANGANGLOI OIRIBA Atul Londhe Patil National Media Amada Phongdokkkhiba Wapham Aduna MEEYAM LANNA LAMJINGBA Aranba Yumpham Yaodaba Amani Maram Aduna mahakki mathakta FIR ama laukhatpinaba BJP Manipur Pradesh ke General Secretary Premananda MEITEI na Imphal Police Station ke officer in charge ta wakat ama thangatkre wakat Gerald aduna hai Atul Londhe Patil media da thamkiba video adu paktakna sandurakle mahakki warol aduda furuk masel gi marakta nushina handanaba warol kaya yauri mahakki warol sing adu shoibedagi phongdokhiba natte atamna na tawbani Atul Londhe Patil gumba Congress ke wangangloi amana Aranba Wapham kaya phongdoktuna MEEYAM LANNA LAMJINGBA onare Congress ke thong asiri tampakta laiba MEITEI sing amadi Bharatiya Janata Party bul minchathyanaba hotnabani case asi National Investigation Agency NIA natraga Enforcement Directorate natraga matik saba authority sinabiyu loinana Bharatiya Naya Sanhita gi mari lainaba section singi makhada chairak phanganbiyu haina BJP Manipur Pradesh ke General Secretary Premananda MEITEI gi wakat aduda yalna mayak sangna pale